Manipur ge apunbagi saktam thugaina ba maitegi mathakta landabada yauriba Churachandpur da operate tawba ZRO Jomi Revolutionary Organization da yamlaba bom ki macha amasung nongmai maru sing thilakpa Myanmar macha ani yauna mioi mari Yumlo naba Mizoram gi Champhai district da Assam rifle na fare haide India Today in a Tarokpa report amagi matung ina yamlaba explosive amasung nongmai maru sing ado Mizoram State Police ka pullaga semba combined force na fabani haide faraba sing ado di Myanmar gi Chikha town dagi Sangmulian chahi tarataruk apokpagi meng Daikhand Myang town asimaktagine Thanglian mang chahi nifu taret apokpagi meng Enhancement Mizoram gi Sotuwal district ke Kolbim village dagi Laldusak chahi kuntaret apokpa Kholrongkung amate village asimaktagi Kholrong khunga chahi humfu apokpa Kamkhawang ne